Mathangda Dhanu Rashi ko Dhanu Rashi gi yengjarage Dhanu Rashi gi su magi quality my personal Dhanu Rashi je kamai tawi adu mai hajar ke du 2026 ki Rashifal Chahigi mai hajar ke adu 2026 ta Dhanu Rashi gi oina kari thodok tholok pa yai habdu mai hajar ke ko Dhanu Rashi gi ahambada magi mi je kamai masak khangani haragadi by personality je ko my quality je kaino haragadi Dhanu Rashi confident yamna oi ko aduga gyan su yamna laigani mi amadagi gyan lokshin ba ko adugumba yai adugumba yam kalli ko aduga mana kigan baharagadi awang bada yam kigali ko awang ba poche sidagi mas yam kigali aduga masaje independent oiba yam pami ko mase aduga wakal khan ba overthinking tawbadagi shorak po idini ko magi kai gumba soiba oiragadi Dhanu Rashi gi oina aduga Dhanu Rashi gi 2026 ki Rashifal am Chahigi hajaram ge property gari gumba ko adugumba loba yai ko hadak chei sida aduga career da oina di challenge amna laini aduga January dena March foksida thabak yamna chingani ko ado hojikchon chumba yam biu bayam hojik January ya February su rokadare thabak yamna chinbre yam biu ko ma thabak atopa bayam laksalak padu ma tawbre yam biu mam aduga April June sigi manung sida paisa dum lakani hai ko 2026 na budi hena phare aduga nangi sibling haragadi nangi chichegi macha oigera nangi nanau pa oigera yumgi nangi makha taba nangi mathak thangba nangi nasinau gaidane mogi life da up down khara oini hai ko up down khara oini aduga yum semjenba khoppa tawba yai adagi nang lai khuramba chappasu yai hai ko lai khuramba phawama da lai khuramba chappasu yai Dhanu Rashi gi lai khuramba chappa yarogadi chumagadi chume habiro ko Dhanu Rashi gi Rashifal sida leijare aduga 2026 ta Dhanu Rashi oina kari tholokpa yai habda dum gai hajarake May bow manung shida promotion gumba thabaki matang dago May bow ki manung shida promotion gumba phangba yai adai thabak phangdaba lairaga su thabak phangba yai ko aduga maturity yamna oirani haire Dhanu Rashi ko aduga thabak phangdraga su thabak yambiyo ko May bow ki manung shida thabak phangba yai thabak phangani haibiramni ko yambiyo ahamada ko ani subada travel jam toina tawgani hai ko aduju thabaki matangda lam chathokpa adugumba tawba yai hai aduga adu natragana adu sutok tawdragana thabak mafam hongba ko thabak mafam hongba habadi mafam nangi lairamiba office nate khangdi adu hongba adu khakta natabida nangi thaba hana tarambuda adu change tawba hadi online gi thaba oigera sida jo habire ko online gi thabak tawba yai na online gi thabak tawba yaragadi Chinawe Dhanu gi Chinawe adum habiro ko YouTube kumba hangba online dei kamai paisa tamba online da thabak tawbudo pot thabo gera thadok hajin tawbo gera adugumba tawgani na hai ko hadak chai sida aduga ahum subada singdi yam singkalani hai ko urei parei yam hairani aduga wakhal khanbada ne wakhal khanbada lakti yamna lei hai ko aduna wakhal khanba matamda afabado ina khanbiyo hai ko fatabada khanbigano hai wakhal khanba matamda positive ngakto ina khanbiyo na ko aduga nangi wakhal khaliba moong sisu hanaga manaro pura hongani hai ko ado online thabak tawba sida jo habire online thabak tawba yamna phaina online dagi tawba yaba thabak leiba oragadi tawbiyo ko aduga mari subada noigi yumgi natragana ne nangi sagai oraga su noigi yumgi oraga su ko aduda kai hani nangi gari gumba adagi kainomandi leiba yabagi amal oye hai ko nangonda oina nangi oraga su na imungi oraga su kai gumba gari oigera amo oigera adugumba leiba yabagi chance lei hai ada sida su Rashifal da ju haigre na ko haidi gari gumba lam gumba leiba yai na sida su haibire thokadaba thodok sida su haibire ko kainomadi tawrani ko aduga manga subada study gi matangda oiragadi study matang yamna phai adubu decision lawbadi pa ngamde hai ko Dhanu Rashi gi oina si tawsira natragan si tawsira habda adubu decision du lawba ngamde hai adu tawbiganu nang khali upato adu tawbiyo ko aduga career gi oina nangonda oina nasada oina thabak che masa mathada oina laksabado adu maina oirani hai ko adugo responsibility yamna yamgani hai aduga matamju phangaroi matamju yam phuli thabak yam chimbre yam biyo ko mam Dhanu Rashi gi chilaga den chume dum habiro ko thabak yam chilamgada male matam phangoi hai ko Dhanu Rashi gi oina ai mathang dum thagat charake Dhanu Rashi sida lotion jarage